Hurandana Huranle Hybagi Paokhum tasena ngaCdi mamangda inaupibana 3x spicy noodles da challenge tawibado adudo kari na haidubu nakali jare original jarakte nakali ne haiba sing hoji ngasi nungaini no reaction na jarake ko 3x se Hello guys, welcome back to my channel. Ma'am, ngasi video se nam da su ya video ibane bako atubu ai je kitang saungninge haidi Hurandana Huranle Hybagi Paokhum bako aduna jiwa nam video namade to kari nan khadan khali je ma hogari adugi ko Hurandana Huranle Hybagi Paokhum ma'am tasena ngaCdi aduna Huranle haidi phadoba adu so na tawani ko ado kari no hire kanda aina mamangda inaupibana 3x spicy noodles da challenge tawibado adudo kari na haidubu nakali jare original jarakte 3x spicy jaragabu adumaina normal na chagadro morok somta sisa tawdabida chagadro 3x spicy oiragabu ayadi badanam jam pire haidare badanam sare haidare aduna badanam ka bir bayabdo phagi toidiga fake 3x spicy ni kaina ko adi badanam jam sare bako aduna ma'am ngasi se original 3x spicy ne bako mamangi sumani original ni adu su ngasi su mamangi duna ne kainu uttaba si cover uttabagi badanam saba adu ngasi di cover su utjaragi ani ni ko magi sida laire mahi marang ko adai mai sigi kaino ka loi laire aduga kai tare mo si 3x da khoi dong si je ko haji ba ku du khokhrabni atai hape khalgadi ba sigi 3x thabji ura ba ulon da 3x thai ulon si ure ko ma'am 3x thabni aduga kaino ju hai hoge baise mamangi ju 3x ni hanagi 3x ni haibaje ma'am thaja hange bako thajana ba kaino no hai kana no reaction na jarake ko 3x se more yam sabani dana khoi mangda moi hai je more kitang bu sade si sa bu tawde khotte na hai bako adu na ngasi ju no reaction na jarake 3x spicy se adu ma'am thajarani bu machim nang tai chumi khotli haibado thajarani bako adu comment sing ju dum parake sa na ko ai ngasi di comment kha pathoge ngasi challenge toge tor mani pani challenge tawse kaina pukhai jo challenge tawse tor mani da comment se para ga ngasi je khara adu maina khalliba singje Huranle na khalliba singsigi answer pige na ise challenge of the bit or age why sida comment me nai re nakali ne haiba sing hoji ngasi nungaini aduga no reaction ni ngasi sang to sha hapo hapo ai comment thirake buima brag law zakki ba da comment ga se pa ba hora ge da ngasi di set laga hapa hapo sabu uro khara ga hapsangi sira sejile phagi tawni saung khoi si sauni gre badu ne ani da Huranle ni sauni ngoi don so hai kadar de ada tu yang wa adi 3x spicy paisa tingai lupa cha hu tingai tawri ne ba phagi de ba tha de ba tha de ba 3x spicy do paisa tingi ne lupa cha hum ne tingi je adu ko tawraga toksina 3x spicy ni ga na thawni ngoi dino ba se amma para ge ko tamoi bobina hai ne ba ko uf nai re original 3x tin cha de nakali charga light view talini ne nungai ni kai ai hauji jara ge ko adu go no reaction jara ge ko lahandi khanau go sai khole ka haidra masi dio arai di koi sadi sai adu moi khali je hadi reaction yaw da bi na phagi ba le si de moi ning si koi sai ko adu amari thajai ba kalaro le thajai ba bobo gano bobo albert tingudam hai buko mane as doi di morong yam chabani na kashu sara moi aina chabadadi wan thage tawe hai ma thajai bako duga ama hai ma bodi yam kana hai bade sania na ko 3x aseng bado oina chabiro o che hai bako aseng ba ma mi de aseng bane ado ning ya ko di zum hai di moi khwai do moi na di
ꯐꯥꯒꯤ ꯃꯥꯟꯖꯗꯧꯅꯕꯨꯗꯤ ꯍꯥꯏꯖꯔꯤꯅꯦꯕ ꯅꯣꯛꯅꯤꯡꯉꯛꯄ ꯑꯗꯣ ꯆꯦꯛꯁꯦ ꯑꯁꯦꯡꯕꯅꯤ ꯃꯃꯥꯡꯒꯤꯁꯨ ꯑꯁꯦꯡꯕꯅꯤ ꯍꯟꯗꯛꯀꯤ ꯑꯁꯦꯡꯕꯅꯤ ꯑꯗꯣ ꯃꯃꯥꯡꯒꯤꯁꯨ ꯑꯁꯦꯡꯕꯅꯤ ꯍꯥꯏꯕ ꯊꯥꯖꯅꯕꯅꯤꯀꯣ ꯉꯁꯤ ꯑꯃꯨꯛ ꯁꯥꯔꯛꯏꯁꯦ ꯃꯥꯕꯨꯗꯤ ꯅꯨꯡꯁꯤꯅ ꯍꯥꯏꯕꯅꯤꯗ ꯑꯗꯩꯗꯤ ꯕꯦꯂꯤ S611 ꯍꯥꯏꯔꯛꯄꯅꯤꯀꯣ 3x ꯅꯀꯂꯤ ꯆꯥꯔꯒ ꯑꯁꯦꯡꯕ 3x ꯆꯥꯔꯛꯑꯣ 3x ꯆꯥꯕꯗ ꯅꯣꯏꯒꯤ ꯔꯤꯑꯦꯛꯁꯟ ꯑꯗꯨꯃꯥꯏꯅ ꯀꯩꯁꯨ ꯇꯧꯔꯅꯤꯀꯣ ꯅꯨꯡꯉꯥꯏꯗꯅ ꯉꯁꯤꯁꯨ ꯑꯁꯦꯡꯕ 3x ꯆꯥꯔꯦꯀꯣ ꯑꯁꯦꯡꯕ 3xꯅꯤꯀꯣ ꯆꯥꯗꯣꯏꯁꯦ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯅꯤꯕ ꯍꯧꯖꯤꯛ ꯅꯣ ꯔꯤꯑꯦꯛꯁꯟꯗ ꯆꯥꯔꯛꯀꯦꯕꯀꯣ ꯃꯥ ꯌꯦꯡꯅꯤꯡꯉꯦ ꯌꯦꯡꯉꯣ ꯑꯃꯁꯨ ꯍꯥꯏꯌꯦ ꯇꯣꯏꯟꯖꯝ ꯐꯦꯃꯤꯂꯤꯅꯁꯨ ꯍꯥꯏꯌꯦ ꯑꯁꯦꯡꯕ ꯑꯣꯏꯔꯝꯒꯅꯤ ꯅꯣꯏ ꯑꯅꯤꯁꯦ ꯃꯣꯔꯣꯛ ꯌꯥꯝ ꯆꯥꯕꯅꯤ ꯑꯁꯦ ꯆꯥꯔꯁꯤꯀꯣ ꯀꯃꯦꯟꯁꯦ ꯆꯥꯅ ꯑꯃꯨꯛ ꯃꯌꯥꯝ ꯀꯃꯦꯟꯁꯦ ꯆꯥꯅ ꯑꯃꯨꯛ ꯄꯥꯔꯛꯑꯒꯦꯀꯣ ꯅꯣ ꯔꯤꯑꯦꯛꯁꯟꯗꯅꯤꯀꯣ ꯆꯥꯗꯣꯏꯁꯦ ꯕꯥꯅꯤꯗꯤ ꯔꯤꯑꯦꯛꯁꯟ ꯊꯣꯛꯂꯛꯑꯔꯣꯏꯗ ꯌꯥꯝꯃꯤꯍꯦ ꯇꯤꯟꯒ ꯇꯥꯏ好吧 ꯅꯩꯁꯜꯂꯦ ꯀꯃꯦꯟ ꯄꯥꯗꯦ ꯁꯂꯥꯏ ꯁꯅꯥꯁꯝ ꯀꯣ ꯁꯂꯥꯏ ꯁꯅꯥꯁꯝ ꯍꯥꯏꯔꯤꯅꯦ 3x ꯅꯠꯇꯦ ꯅꯣꯏꯗꯣ 3xꯗ ꯑꯗꯨꯃꯥꯏꯅ ꯆꯥꯕ ꯉꯝꯂꯣꯏꯗ ꯚꯤꯗꯤꯑꯣꯗ ꯊꯤꯠꯄ ꯎꯍꯜꯂꯒ ꯆꯥꯔꯛꯑꯣ ꯍꯥꯏꯕ ꯃꯥ ꯊꯥꯖꯗꯕꯩꯅꯦꯕꯀꯣ ꯑꯗꯣ ꯍꯣꯏ ꯆꯥꯔꯦꯀꯣ 3xꯅꯦ ꯃꯃꯥꯡꯒꯤꯁꯨ 3xꯅꯤꯀꯣ ꯁꯤꯁꯨ 3xꯅꯤ ꯁꯨꯃꯥꯏꯅ ꯆꯥꯕꯗꯅ ꯍꯧꯖꯔꯤꯁꯦ ꯈꯨꯁꯥꯡꯗ ꯀꯩ ꯃꯣꯏ ꯃꯤꯅ ꯄꯥꯝꯅꯩꯁꯦ ꯃꯣꯔꯣꯛ ꯁꯥꯕꯅ ꯃꯍꯥꯎꯁꯦ ꯃꯒꯨꯟ ꯃꯍꯥꯎ ꯑꯃꯁꯨ ꯌꯥꯎꯔꯤꯕ ꯃꯃꯥꯡ ꯁꯔꯚꯤꯁ ꯇꯧꯕꯅꯤꯅ ꯃꯍꯥꯎ ꯈꯪꯅꯤꯀꯣ ꯃꯪꯅ ꯁꯨꯃꯥꯏꯅ ꯔꯣꯁ ꯆꯥꯗꯧꯅꯦꯕ ꯑꯩꯅꯗꯤ ꯗꯦꯗꯣ ꯑꯩꯅ ꯇꯥꯅꯤꯅ ꯇꯣꯛꯈꯤꯕꯅꯦꯕ ꯑꯗꯩꯗꯤ ꯑꯃꯅ ꯄ꯭ꯔꯦꯃꯤ ꯃꯥꯏꯕꯝꯅꯀꯣ 2x ꯐꯥꯎ ꯎꯋꯥ ꯀꯥꯝꯕꯅꯤꯀꯣ ꯅꯣꯏꯗꯨꯗꯤ ꯃꯥꯟꯗ꯭ꯔꯦꯗ 3x ꯍꯥꯏꯌꯦꯕꯀꯣ 3xꯅꯤꯀꯣ ꯆꯥꯔꯤꯁꯦ ꯑꯗꯨꯗꯩꯗꯤ ꯋꯥꯔꯀꯦꯟ ꯋꯥꯍꯦꯡꯕꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏꯅꯦꯀꯣ 3x ꯅꯠꯇꯦꯀꯣ ꯅꯣꯏꯗꯨꯗꯤ ꯅꯆꯤꯟ ꯊꯤꯅꯨꯀꯣ ꯚꯤꯗꯤꯑꯣ ꯁꯦꯝꯕꯗ ꯂꯥꯏꯅ ꯌꯥꯗꯕ ꯇꯧꯅꯨ ꯍꯥꯏ 3xꯅꯤꯀꯣ ꯃꯃꯥꯡꯒꯤꯁꯨ ꯁꯨꯃꯥꯏꯅ ꯀꯔꯤꯝ ꯔꯤꯑꯦꯛꯁꯟ ꯇꯧꯗꯕꯤ ꯆꯥꯏ ꯃꯃꯥꯡꯒꯤ ꯔꯤꯑꯦꯛꯁꯟ ꯃꯨꯛ ꯈꯔ ꯇꯧꯏꯀꯣ ꯏꯕꯥꯅꯤ ꯁꯥꯏ ꯈꯣꯠꯂꯦ ꯈꯅꯥꯎꯒꯁꯦ ꯆꯔ ꯇꯧꯋꯦ ꯈꯣꯠꯂꯦ ꯑꯗꯣ ꯉꯁꯤꯗꯤ ꯅꯣ ꯔꯤꯑꯦꯛꯁꯟꯅꯤ ꯑꯩꯈꯣꯏ ꯔꯤꯑꯦꯛꯁꯟꯕꯨꯗꯤ ꯄꯤꯅꯤꯡꯉꯤ ꯁꯥꯏꯌꯦꯕ ꯁꯥꯗꯤ ꯁꯥꯏꯕ ꯃꯃꯥꯡꯒꯤꯗꯨꯁꯨ ꯁꯥꯔꯤꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯑꯩꯈꯣꯏ ꯆꯥꯕ ꯉꯝꯕꯩ ꯆꯥꯕꯅꯦꯕ ꯑꯗꯣ ꯉꯁꯤꯁꯨ ꯁꯥꯗꯤ ꯁꯥꯔꯤꯅꯤ ꯅꯣ ꯔꯤꯑꯦꯛꯁꯟꯗ ꯆꯥꯕꯕꯨ ꯉꯝꯃꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝꯅ ꯁꯨꯝ ꯈꯪꯍꯟꯅꯤꯡꯕꯅꯤꯗ ꯑꯁꯦꯡꯕ ꯇꯧꯕꯅꯦ ꯍꯥꯏꯕꯗꯣ ꯍꯥꯏꯗꯤ ꯚ꯭ꯌꯨ ꯂꯥꯛꯒꯤꯗꯃꯛꯇ ꯍꯦꯛꯇ ꯄꯪꯉꯥꯏ ꯍꯥꯏꯖꯤꯟꯅꯔꯒ ꯍꯥꯏꯗꯤ ꯂꯨꯄꯥ 10 10 ꯄꯤꯕ ꯅꯨꯗꯜꯁ ꯂꯩꯁꯜꯂꯒ ꯍꯥꯏꯗꯤ ꯃꯆꯨ ꯃꯥꯟꯅꯕ ꯅꯨꯗꯜꯁ ꯂꯩꯁꯜꯂꯒ ꯄꯪꯉꯥ ꯇꯧꯁꯟꯕꯗꯣ ꯅꯠꯇꯦꯕ ꯑꯗꯨꯗꯣ ꯑꯗꯨꯝ ꯇꯥꯛꯅꯤꯡꯕꯩ ꯋꯥꯅꯤꯗ ꯃꯌꯥꯝꯗ ꯅꯤꯌꯥꯟꯅ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯍꯥꯏ 3xꯀꯤ ꯁꯛꯐꯝ ꯌꯥꯗꯦꯀꯣ ꯐꯥꯒꯤ ꯑꯃ ꯌꯥꯎꯔꯤ ꯍꯥꯏꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯁꯛꯐꯝ ꯌꯥꯔꯕꯣ ꯁꯥꯗꯤ ꯁꯥꯏꯌꯦꯕ ꯍꯧꯖꯤꯛꯁꯨ ꯁꯥꯏꯅꯦꯕ ꯈ꯭ꯋꯥꯏꯗꯣ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯔꯤꯑꯦꯛꯁꯟ ꯇꯧꯗꯕꯤꯗ ꯍꯦꯛꯇ ꯀꯩ ꯍꯥꯏꯇꯥꯔꯦ ꯍꯦꯛꯇ ꯇꯧꯗꯕꯗꯣ ꯑꯩꯒꯗꯤ ꯆꯤꯟꯒꯗꯤ ꯐꯩꯖꯜꯂꯕꯅ ꯑꯗꯨꯏꯅꯦꯕ ꯁ꯭ꯋꯤꯇꯤ ꯀꯣꯟꯊꯧꯖꯝꯅ ꯍꯥꯏ 3x ꯅꯠꯇꯦ ꯆꯦꯒꯤꯁꯦ 3x ꯑꯣꯏꯅ ꯆꯥꯕꯤꯔꯛꯑꯣꯅ ꯍꯥꯏ ꯃꯃꯥꯡꯒꯤꯗ 3xꯅꯦ ꯍꯟꯗꯛꯀꯤꯗ 3xꯅꯦ
ꯃꯃꯥꯡꯒꯤꯗꯣ 3x ꯑꯁꯦꯡꯕꯅꯦ ꯍꯥꯏꯕꯗꯣ ꯈꯪꯍꯟꯅꯤꯡꯕꯩ ꯑꯃꯨꯛ ꯆꯥꯔꯛꯏꯅꯤꯀꯣ ꯅꯠꯇ꯭ꯔꯗꯤ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯃꯃꯥꯡ ꯆꯥꯕꯅꯤꯅ ꯍꯧꯖꯤꯛ ꯆꯥꯔꯒ ꯈꯜꯂꯅꯤ ꯑꯗꯨ ꯑꯩꯗꯤ ꯃꯌꯥꯝꯒꯤ ꯀꯃꯦꯟꯁꯤꯡꯗꯣ ꯃꯌꯥꯝꯅ ꯊꯥꯖꯗꯕꯁꯤꯡꯗꯣ ꯊꯥꯖꯅꯕꯒꯤꯗꯃꯛꯇ ꯑꯃꯨꯛ ꯂꯩꯔꯒ ꯑꯃꯨꯛ ꯇꯧꯖꯔꯛꯏꯅꯦꯕ ꯑꯗꯨꯒ ꯔꯥꯕꯤꯌꯥ ꯐꯝ G61 ꯍꯥꯏꯅꯦ 3x ꯅꯠꯇꯦꯀꯣ ꯅꯍꯣꯏꯁꯦ ꯍꯥꯏ 3xꯅꯦ 5x ꯊꯣꯛꯂꯛꯑꯗꯤ 5x ꯇꯧ ꯆꯥꯔꯛꯈꯤ ꯍꯣꯏ ꯁꯥꯎꯗꯤ ꯁꯥꯏꯀꯣ ꯁꯥꯗꯦ ꯀꯩꯝ ꯆꯤꯕꯨ ꯂꯥꯎꯗꯦ ꯍꯥꯏꯕꯗꯤ ꯌꯥꯗꯦ ꯁꯥꯗꯤ ꯁꯥꯏ ꯑꯗꯣ ꯍꯣꯏ ꯀꯝꯄꯤꯇꯤꯁꯟ ꯇꯧꯕ ꯀꯥꯟꯗꯗꯤ ꯊꯨꯅ ꯆꯥꯍꯟꯈꯤꯕꯒꯤ ꯈꯅꯥꯎ ꯁꯥ ꯇꯣꯛꯈ꯭ꯔꯦꯕ ꯅꯨꯃꯤꯠꯇꯣ ꯉꯁꯤꯅ ꯍꯦꯟꯅꯕꯨꯗꯤ ꯁꯥꯏ ꯍꯥꯏꯗꯤ ꯉꯁꯤꯅ ꯑꯃꯨꯛ ꯃꯍꯥꯎ ꯂꯧꯕ ꯆꯥꯕꯩꯅ ꯍꯋꯥꯏꯗꯨꯅ ꯅꯪꯉꯔꯣꯏꯗꯤ ꯃꯇꯥꯒꯨꯝ ꯍꯨꯞꯄꯅꯦꯕ ꯑꯗꯩꯗꯤ ꯚꯦꯂꯦꯟꯁꯤ ꯅꯤꯡꯊꯧꯖꯥꯔ 3x ꯀꯩꯁꯨ ꯃꯥꯟꯗ꯭ꯔꯦ ꯅꯣꯏꯗꯣ ꯀꯩꯁꯨ ꯁꯥꯗꯕ ꯃꯥꯜꯂꯦ ꯑꯦꯛꯇꯤꯡꯁꯦ ꯀꯔꯝꯕ ꯑꯦꯛꯇꯤꯡ ꯑꯣꯏꯖꯥꯠꯅꯣ ꯈꯪꯗꯦ ꯀꯃꯦꯟ ꯂꯣꯏꯔ ꯆꯥꯅꯕꯁꯨ ꯂꯣꯏꯔꯦ ꯀꯃꯦꯟ ꯂꯣꯏꯔꯦ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯂꯦꯃꯟꯗꯦ ꯃꯣꯛꯄꯨꯗꯤ ꯁꯥꯏꯅꯦꯕ ꯑꯩ ꯍꯧꯖꯤꯛꯁꯦ ꯃꯣꯛꯁꯦ ꯁꯥꯏꯅꯦꯕ ꯑꯗꯨ ꯇꯥꯔꯁꯨ ꯍꯥꯏꯗꯤ ꯍꯦꯛꯇ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯈꯣꯠꯄꯗꯣ ꯇꯧꯗꯦ ꯍꯥꯏꯕ ꯁꯥꯏꯑꯦ ꯑꯗꯣ ꯈꯥꯡꯕꯗꯤ ꯉꯝꯃꯦꯕ ꯃꯌꯥꯝ ꯆꯥꯕ ꯂꯣꯏꯔꯦ ꯑꯗꯣ ꯃꯣꯔꯣꯛꯄꯨꯗꯤ ꯁꯥꯏ ꯉꯁꯤꯅ ꯆꯦꯂꯦꯟꯖ ꯃꯃꯥꯡ ꯆꯦꯂꯦꯟꯖ ꯉꯁꯤꯅ ꯃꯣꯔꯣꯛ ꯁꯥꯗ꯭ꯔꯣ ꯃꯣꯔꯣꯛꯇꯤ ꯌꯥꯝ ꯁꯥꯏꯌꯦ ꯃꯌꯥꯝ ꯑꯗꯨ ꯃꯃꯥꯡꯒꯤꯗꯅ ꯌꯥꯝ ꯊꯨꯅ ꯆꯥꯁꯤꯟꯈꯤꯕꯒꯤ ꯍꯥꯏꯗꯤ ꯃꯣꯔꯣꯛꯁꯦ ꯍꯥꯏꯗꯤ ꯆꯥꯔꯒ ꯃꯍꯥꯎꯁꯤ ꯂꯧꯔꯒ ꯌꯥꯝ ꯁꯥꯔꯛꯄꯗꯣ ꯑꯗꯨ ꯑꯣꯏꯗ꯭ꯔꯥ ꯍꯧꯖꯤꯛꯅ ꯍꯥꯏꯗꯤ ꯂꯧ ꯆꯥꯕ ꯑꯍꯥꯟꯕꯗꯨꯅ ꯀꯩ ꯍꯥꯏꯅꯤ ꯍꯦꯛꯇ ꯌꯥꯝꯅ ꯅꯪꯉꯔꯣꯏꯅ ꯆꯣꯝ ꯆꯥꯕꯅꯦꯕ ꯑꯗꯨꯅ ꯍꯥꯏꯁꯦ ꯍꯥꯏꯗꯤ ꯖꯨꯛ ꯃꯌꯥꯝ ꯆꯥꯕꯅꯕꯨꯗꯤ ꯁꯥꯔꯤꯅꯦꯕ ꯑꯗꯨꯁꯨ ꯁꯥꯔꯁꯨ ꯀꯩ ꯍꯥꯏꯗꯤ ꯍꯣꯏ ꯊꯨꯅ ꯂꯣꯏꯁꯤꯟꯕꯒꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯈꯤꯗꯦꯕ ꯊꯨꯅ ꯂꯣꯏꯁꯤꯟꯕꯒꯤ ꯍꯥꯏꯗꯤ ꯑꯗꯨꯅꯦ ꯑꯩꯗꯤ ꯌꯣꯠꯂꯦꯕ ꯑꯗꯨ ꯅꯨꯃꯤꯠꯇꯣ ꯅꯪꯁꯨ ꯌꯣꯠꯂꯝꯅꯤ ꯍꯥꯟꯕ ꯌꯥꯅꯕꯅꯤꯅ ꯁꯥꯏꯗꯕꯤ ꯑꯗꯣ ꯏꯕꯥꯅꯤꯁꯤ ꯌꯣꯠꯂꯦꯕ ꯏꯕꯥꯅꯤꯁꯦ ꯁꯥꯏꯗꯕꯤ ꯌꯣꯠꯈ꯭ꯔꯦꯕ ꯑꯗꯨꯏꯅꯦꯕ ꯃꯌꯥꯝꯅ ꯊꯥꯖꯗ꯭ꯔꯤꯗꯣ ꯑꯗꯣ ꯑꯃꯔꯣꯝꯗ ꯍꯣꯏ ꯆꯨꯝꯃꯝꯒꯅꯤꯗ ꯃꯌꯥꯝꯅ ꯍꯥꯏꯕꯁꯨ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯤ ꯋꯥꯗꯣ ꯇꯧꯗꯦ ꯈꯣꯠꯇꯦ ꯑꯗꯨ ꯍꯥꯏꯗꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯃꯍꯥꯎꯗꯣ ꯇꯦꯁ ꯇꯧꯗꯕꯤꯗ ꯌꯣꯠꯈꯤꯕꯒꯤꯅꯦꯕ ꯑꯗꯣ ꯉꯁꯤꯁꯦ ꯑꯗꯨꯝ ꯆꯝꯅ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯇꯞꯄꯤ ꯇꯧꯔ ꯆꯥꯕꯁꯦ ꯍꯣꯏ ꯁꯥꯏꯕꯀꯣ ꯃꯌꯥꯝ ꯁꯥꯕꯗꯤ ꯁꯥꯏꯌꯦꯕ ꯊ꯭ꯔꯦꯁ ꯁ꯭ꯄꯥꯏꯁꯤ ꯁꯥꯏ ꯒꯣꯁ ꯄꯦꯄꯔꯗꯒꯤ ꯊ꯭ꯔꯦꯁ ꯁ꯭ꯄꯥꯏꯁꯤꯅ ꯍꯦꯜꯂꯦ ꯁꯥꯕ ꯀꯣ ꯍꯦꯜꯂꯦꯀꯣ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯒꯣꯁ ꯄꯦꯄꯔ ꯇꯧꯕꯅꯦꯕꯀꯣ ꯒꯣꯁ ꯄꯦꯄꯔꯗ ꯍꯦꯟꯅ ꯁꯥꯕ ꯑꯣꯏꯔꯝꯗ꯭ꯔꯦ ꯊ꯭ꯔꯦꯁ ꯁ꯭ꯄꯥꯏꯁꯤꯅ ꯌꯥꯝ ꯊꯤꯅ ꯍꯦꯜꯂꯦ ꯁꯥꯕ ꯑꯗꯨꯕꯨ ꯃꯌꯥꯝ ꯑꯗꯨꯝ ꯀꯟꯀ꯭ꯂꯨꯖꯟ ꯑꯩ ꯍꯥꯏꯅꯤꯡꯉꯤꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅꯁꯨ ꯍꯥꯏꯗꯤ ꯑꯗꯨꯒꯤꯗꯃꯛꯇ ꯍꯦꯛꯇ ꯊ꯭ꯔꯦꯁ ꯁ꯭ꯄꯥꯏꯁꯤ ꯅꯠꯇꯕꯤꯗ ꯊ꯭ꯔꯦꯁ ꯁ꯭ꯄꯥꯏꯁꯤꯅꯤ ꯀꯥꯏꯅ ꯇꯧꯔꯒ ꯀꯩꯁꯨ ꯍꯥꯏꯖꯤꯟꯅꯔꯣꯏ ꯍꯥꯏꯕ ꯑꯗꯨꯇꯪ ꯃꯌꯥꯝꯗ ꯑꯗꯨꯝ ꯈꯪꯍꯟꯅꯤꯡꯕꯒꯤꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯆꯥꯏꯗꯨꯁꯨ ꯊ꯭ꯔꯦꯁ ꯁ꯭ꯄꯥꯏꯁꯤꯅꯤ ꯍꯧꯖꯤꯛ ꯆꯥꯏꯁꯨ ꯊ꯭ꯔꯦꯁ ꯁ꯭ꯄꯥꯏꯁꯤꯅꯤ ꯈꯤꯇꯪ ꯈꯪꯍꯟꯅꯤꯡꯕꯒꯤ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯅꯝꯖꯔꯛꯄꯅꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯕ ꯀꯥꯟꯗ ꯑꯗꯨꯝ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝ ꯉꯥꯛꯄꯤꯌꯣ ꯑꯗꯨꯒ ꯔꯨꯠ ꯑꯣꯏꯌꯦꯅꯁꯨ ꯈꯟꯕꯤꯒꯅꯨ ꯔꯨꯠ ꯑꯣꯏꯕꯗꯤ ꯅꯠꯇꯦꯗ ꯑꯩꯈꯣꯏ ꯍꯥꯏꯕ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯨ ꯅꯨꯡꯉꯥꯏꯅ ꯇꯧꯅꯤꯡꯗ ꯁꯣꯔꯤ ꯉꯥꯏꯍꯥꯛꯇꯪ ꯉꯥꯡꯁꯟꯅꯕꯅꯦꯕ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯁ ꯃꯁꯥꯂꯥ ꯍꯥꯏꯗꯤ ꯃꯥꯏꯁꯤ ꯃꯍꯤꯁꯦ ꯌꯥꯝ ꯍꯥꯎꯋꯦꯕ ꯁꯤ ꯌꯥꯝ ꯍꯥꯎꯋꯦ ꯇꯨꯡꯁꯤꯁꯦ ꯌꯥꯝ ꯍꯥꯎꯋꯦꯕ ꯑꯩꯗꯤ ꯍꯧꯖꯤꯛ ꯑꯗꯨꯅ ꯑꯦꯖꯅꯥꯃꯣꯇꯣ ꯌꯥꯎꯕꯩꯅꯦꯕ ꯉꯁꯥꯏ ꯂꯩꯕ ꯄꯛꯑ ꯂꯩꯍꯦꯕ ꯍꯥꯎꯋꯦꯕ ꯊꯨꯝꯃꯤꯗꯨꯗ꯭ꯔꯣ ꯊꯨꯝꯃꯦ ꯊꯨꯝꯃꯒ ꯁꯥꯇꯛ ꯆꯠꯂꯦꯕ ꯑꯗꯨ ꯑꯦꯖꯥꯃꯣꯇꯣ ꯌꯥꯎꯕꯩꯅꯦꯕ ꯑꯗꯨꯅ ꯑꯗꯨꯝ ꯌꯥꯝꯅ ꯉꯁꯤꯗꯤ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯊꯥꯖꯔꯝꯃꯅꯤꯗ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯃꯃꯥꯡꯗꯣ ꯊ꯭ꯔꯦꯁ ꯁ꯭ꯄꯥꯏꯁꯤ ꯆꯥꯕꯅꯤ ꯍꯟꯗꯛ ꯊ꯭ꯔꯦꯁ ꯁ꯭ꯄꯥꯏꯁꯤ ꯆꯥꯕꯅꯤ ꯍꯥꯏꯕꯁꯦ ꯌꯥꯝ ꯊꯥꯖꯔꯝꯃꯅꯤꯅ ꯈꯜꯂꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯒ ꯀꯩ ꯍꯥꯏꯗꯣꯏꯕ ꯑꯩꯈꯣꯏ ꯀꯩꯅꯣ ꯊꯥꯐꯝꯗ꯭ꯔꯦꯅ ꯃꯥꯒꯤ ꯑꯃ ꯁꯤ ꯈꯥꯎꯔꯦ ꯅꯪꯅ ꯀꯣꯛꯁꯦ ꯑꯩꯅ ꯅꯪ ꯀꯃꯥꯏꯅ ꯂꯩꯍꯧꯔꯤꯕ ꯅꯪꯅ ꯍꯥꯞꯄ ꯅꯠꯇ꯭ꯔꯣ ꯃꯁꯂꯥꯗꯣ ꯍꯥꯞꯅ ꯍꯣꯠꯅꯔꯤꯉꯩꯗꯗꯤ ꯋꯥꯈꯜ ꯂꯩꯔꯨꯗ꯭ꯔꯦ ꯃꯌꯥꯝ ꯁꯤ ꯂꯩꯍꯧꯔꯦ ꯐꯔꯦ ꯁꯤꯗꯔ ꯃꯣꯛ ꯍꯥꯏꯁꯦ ꯁꯤꯗꯤ ꯃꯣꯛ ꯁꯥꯔꯣꯏ ꯁꯤꯗꯤ ꯃꯊꯛꯀꯤ ꯃꯍꯥꯎꯅꯦ ꯁꯤ ꯔꯣꯁ ꯂꯧꯗꯣꯏꯅꯤ ꯁꯤꯅ ꯑꯗꯨꯅ ꯃꯣꯏꯅ ꯍꯥꯎꯔꯝꯅꯤꯌꯦ ꯑꯉꯥꯎꯕꯤꯗꯤ ꯌꯥꯔꯦ ꯁꯤꯁꯦ ꯌꯥꯔꯦ ꯃꯊꯪ ꯆꯥꯕꯗ ꯍꯥꯞꯅꯕ ꯊꯝꯃꯣ ꯃꯌꯥꯝ ꯏꯅꯥꯎꯄꯤꯅ ꯁꯤ ꯍꯥꯞꯄꯝꯗꯔꯦ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯅ
ꯑꯗꯨꯅꯤꯗ ꯃꯌꯥꯝ ꯑꯗꯣ ꯉꯁꯤ ꯚꯤꯗꯤꯑꯣꯗꯣ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯃꯌꯥꯝ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯃꯄꯩ ꯇꯧꯔꯁꯤꯂꯥ ꯕꯥꯏ ꯕꯥꯏ